pau. Tarani thoi suba Manipur Legislative Assembly gi nongzumi fam ngasi dagi handokre. Kairao Gram Panchayat ki Pradhan Kangabam Chaurajit ki mayumda sakangdaba singna bom amam thamnamle. Amadi haukiba pung kunmari asida India da nauna COVID-19 positive oiba mioi lising tara taruk chanipan fu taruk thinakre mioi nifu matoina lekhidre. Kurumjari, pungza si fau bagi maru oiba pau meng taibir ba myam pumna mapu BIDYALAXMI taram akjari. Hauji pau sandok nas pijari. Tarani thoi suba Manipur Legislative Assembly nongzumi fam ngasi chingmairong da leiba Manipur Legislative Assembly da Speaker T.H. Satyabrat Singh na chair laudana pangthokre. Assembly mifam asi ngasi dagi haudana numit tarani thoi ni chupna sathagani. Mifam asida nomaijing numit khak leplaga thangje numit yauna numit khudingi sitting punna taramathoi leigani hairi. Ngasigi mifam asi haudokpa oina Power Forest Environment and Climatic Change Minister T.H. Biswajit na Kakching Assembly Constituency bu represent tawbiramba yengkhom thambalda lekhidabada nungaitaba phongdokhi. Amadi None District ki manung channa leiba makhwang khulda thokiba leibak thiba chingning khaibagi thaudok adugi matangda report ama miyamda thamki. Madugi manung channa thaudok aduda lekhidraba singda la manga amadi asokba singdana listing yang pigani haina lakthokre. Loinana Kishorechandra da thokiba chingning khaibagi thaudok aduda su lekhidaba singda la manga fivam luna sokba mioi singdana lupa la lising tarani thoi chatret amadi khara sokpadana lising mari chahum pigani haina lakthokiba adu report oina miyamda thamki. Thawal AC gi MLA Okram Ibobi Tangmai constituency gi MLA Awangbai New Maina yengkhom thambal na lekhidabada nungaitaba phongdokpaga loinana imung manunggi awabada su saru yari haina phongdokhi. Amasung None District amadi Chucharpur District da thokiba thaudok aduda lekhidaba singgi damakta nungaitaba phongdokpaga loinana asokpa sing athuba matamda fagalakba oresano haina phongdokhi. Imphal East District ki Irilbong Police Station ki manung chanba langdum maning lekai da leiba Kairao Gram Panchayat ki Pradhan Kangabam Chaurajit chahi yangkhai apokpa ke noyon kawamioi amagi yum gi thongal da IED ni chingnaba posak ama leiramle. Hariba posak asi ngarang numidang pung 9:30 rom tabada imung manunggi mioi singna thengnarakpani hairi. Posak asi kari maram gi damak thamlambano haibadi chapchana khangba ngamdri. Pau asi tabadagi Irilbong Police ki kangbu laktuna IED ni chingnaba posak adu Jammer season naduna lokhatlaga awa chingi chingkhongda asoi angam yaudana pukhai hankre hairi. Pradhan masadagi fangba paunda lanai mioi natraga lup amatana kihan khangalakpa leite adubu ikui kuidana pangthokadaba panchayat mikhalga mari leinana kanagumba mioi kharana chathaba oiramgadra haibagi chingnabadi lei haina phongdorakhi. State Finance Commission SFC lising ani kun mathoigi senthang makada Khangabok Jila Parishad member KH Rasmohan na Khangabok Part 3 da leba Khangabok khono lekai gi nha singi damak nauna saba loiraba Public Youth Development Club PYDC gi anoba sangleng ngasi haungnabi matung ina sangaduna club ki volunteer sing da khusinakre. Ngasi gi thoram aduda PYDC gi founder president L Ibungo Khuman amadi lekai adugi ahal oiraba KH ningthem jaw su saru yakhi. Tharam aduda Jila Parishad member KH Rasmohan na haikibada lekai asigi naha amadi ahal pumna makna club asibu sanana ba hairakpada State Finance Commission SFC lising ani kun mathoigi program da haptuna madudagi lakpa lupa lak mga rom na club asi savani. Club asibu matam kuina changdana loshinaba honabada lekai miyam mystery sing amadi club ki volunteer sing na pangkiba mateng pumna mapu tobimal uchari haina phongdokhi. Thawal District Council ge mideng makhada Lilong Local Council Nungai Local Council tarak taruk suba Assam Rifles amadi Central NAB ka khusam naduna Lilong Nungai gi mafam singda ngarang drive ama sathabada mayai ka ba chinjak season aba amadi lalon manupi ama yauna mioi nipan fagat pangamkre
Masiga mari lainana nungai local council ki president Yungkhaibam Alaudinna phongdorokpada faraba mioi adugi manungda mioi ani amana mayai kaba chinja ka konana faba ngamkibani hairi faraba mioi adudi irong khunodagi MD Nazir Khan apokpa laikhidraba MD Nurdin Kawi mangondagi heroin number 4 gram tara mari ka konana mobile phone mari amadi sel oina lupa lising tara humdoi chama kon fagatpa ngamki amadi MD Yaimachow LS Haider Ali Apokpa MD Kabul Dagina heroin number 4 gram manga galoina na sel oina lupa lising ahunga marifu fagat pangamki hairi fagalaba polam sing aduwa konana mioi animak mayang Imphal Police ta sinakre hairi Paugi marathat na atemarbe amatang langdasi Pony TV na makhal mathel gi thoram sing sanduk tuna miyam gi seba tawjari masida hena mai pak na bagi damak Pony TV ki YouTube channel amadi Facebook page ta like amadi subscribe tawbiro loina na MCTV ki channel number 988 amadi ISCOM gi channel number 142 da miyam na meeting tabiduna mapung faba channel ama ohenbiyo hena mai pak channel ama oina bagi damak Pony TV ki contact number 9362511104 da contact tawbiro Makada pijariba contact number natraga email asida miyamna suggestion pibiraknaba hajari miyam gi suggestion bu khawramna ngaijari Breaking matungda mayam mataram okchari Hauzik police na police constable ama yauna Manipuri aniga konana lupa kro kun mukki oigadaba yamnaba yaba tablet ngarang fagat pangamkhri National Highway 37 da leiba Garchukta Guwahati police achat awok tawriba gari sing frisking amadi checking sathabada mioi anidagi chorakna lak ama rong oigadaba yaba tablet adu fagat pangamkhibani hairi faraba mioi ani adudi letmin sing hawkep amadi Thauku Ging Hawkip Kawi. Letmin Singh Hawkip asi Manipur Police Department da constable oiduna leibani hairi. Police na ahanba wahang pahong chathabada tablet sing adu Manipur dagi Guwahati fauduna Bengaluru da puna bahona bani haina khangbangamki. Thailand amadi India da Futra mga suba diplomatic relation gi thaurangi manungchana North East India Festival da ani shuba edition hadak chahi gi oina Bangkok ta July kontra amadi kontra mathoi da pangtholagani thauram asi Bangkok ta leiba Indian Embassy amadi tongan ba North Eastern State Government singi matengna North East Festival India asi Socio Cultural Trust amadi Train MMS na singadawri bani North East Festival gi ani shuba edition gi thauram asi Bangkok ki Centra Grand Hotel da Sangaba amagaloina na Hodorkani. Amadi Meghalaya Chief Minister Conrad Sangma, Nagaland CM Nephew Rio, Arunachal Pradesh Deputy CM Chauna Gatloina na Ate Atopa Ministers, Lenga ki Thaupuba Singh Amadi Makok Thongba Industrialist ka Loina na Thailand gi Machinchapa Mioi Singh su yawani hairi. Northeastern States Singdagi MSME Entrepreneurs Kontrana Northeast ki Product Sing Maru Oina Chamana Crafts ki Potlam Sing Amadi Tourism ga Mari Lainana Potlam Sing Exhibition Sing Asigi Manungchan na Potolagani Hairi Union Health Ministry ki datagi matung inna India da hawkiba pungkun mari asida nauna COVID-19 positive oiba mioi listing tara taruk chanipan humfu taruk thingnakre Lising tara nipan chamaga nifu marina laina asidagi fagat pangamki amade mioi nifu matoina laikidre Masiga tharaga hauzik faubada laichet asina maram oiraga laikidaba mige masing punna la manga lising kuntaruk supna hufutara mari oikibaga loina na hauzik India da COVID na naduna leiba mige masing na la ama lising yangkai chanipan hufutara taret oiri numit chamaga hufunipan ge matungda positivity rate na chada taret ki mathakta oiki amasung fagat pagi changna chada Marifutara nipat dasmik mari taruk oiki. Health Ministry gi matung ina hauzik faubada laina asidagi ngakthoknaba leibak asigi oina kro chani ga supna ani hena COVID vaccine kathokre hairi. Laisit asina laikhidraba mioi nifu mathoi asi Kerala dagi tarahumdoi Maharashtra amadi West Bengal dagi taruk
Punjab-tagi mari, Delhi amadi Sikkim-tagi mioi ani amasung Assam, Bihar, Chhattisgarh, Manipur, Nagaland, Odisha, Tripura-dagi amadi Uttar Pradesh-tagi mioi amamamni hairi. Loisilakpada maruoiba pau amkahana. Taranithoi suba Manipur Legislative Assembly gi nongzu mifang asidagi haukre. Kairao Gram Panchayat ki Pradhan Kangabom Chorajit ke mayumda sakangdaba singda bom amna thamnamle. Amadi haukiba pong kunmari asida India da nauna COVID-19 positive oiba mioi lising tara taruk jani pan hufu taruk thengnakre mioi nifu matoina laikidre. Pony News Meng Taibiri ba mayam pumna mapu amkahana khurumjai.